Namli, Wangli, Soro, Tangkul, Kuki, terrorist Landa, Yung Kamai Takri, Myanmar based over KNA-B PDF Satrakpa, externals aggression ni Laishio Kashing. Indo-Myanmar border ki Manipuram Thangba, Kamjong district labor Namli village, Wangli village amasum Soro Kuki National Army Burma, organizing na Kangbu Mana. Ngasi ayu angan bada landarak tu yum kaya mai thakri thaudo du da nupi ama pandu soki tangkhul nupa amaga kuki kangbu du nu phara ga pukri namli kaithil da pot yuan bi maitei nupi amadi na thuauri thaudo du thokra ba tungda fungyar assembly constituency ki MLA Laisio Kaising Imphal Paumi Singhai Myanmar based over KNA-B PDF na tangkhul gi khul ahumda matam amata da landarak hibadu externals agrisani KNA-B Militant Singnabasingna Namli Wangli amasum Soro de etek sataduna yung kaya may tharakraba matungda khunja kaya mayumekay thadok marak nakpo umang lisensin rolo naki handak marak naga amasu kuki furuki marak tuway na kutok na rakraba matungda ngasi nungalamda ikhang khangaw duna tangkhul gi khul ahumda etek sa tharakibani Myanmar ga lo na bangam kayda layba district asida ayaba yawduna sanglakpa mito kaya marum layri hayna local MLA minister ayib sirol thadna wokat pasulay krabani Kamjong district administration ki matungina kumza English nganiga kunga marigi May 8 power Myanmar refugee lising amaga songharom hena namli wangli amasum soro gi tuan maphamda sangjapam lawduna layri haidi Lampelda layba masagi official residence ta pangthokpa pawgi mifam amada fungyar ashigi MLA Laisio Kaising hai Kamjong district thokiba thawdo asi yumthangna ba laybaki khulai paibasingna Atopa maning makha tamba leba magi khunja sing satharaki boibana tarane lopam thokti isam samba kangluk ki irang oina lobigi mahutta externals aggression ni haina lopam thui thawdok thokpam manakta leiba Assam Rifles ki personal sing attack satharakli ba miyoi sing adu mayokna na ba thorang amata laukhidabagi matang nu spain ba phongdokhi Myanmar ga lona ba ngamkhai paringi saru ayamba sambal khada ba maramna khulai paiba miyoi sing ngahak leitana ngamkhai lanthok lansin tawbu thingne Central amadi state government hiramsigi matangda akanaba thorang lawduna ngamkhai manakna khundari ba misa miyamgi punsi amasum lanthung ngaksena na ba hotna phamthui Khudong thring oiba mafam sing India Reserve Battalion yauna ahenba security personnel sing thabirangna ba mari laina ba authority da ayiba sirol thadun pokat palekri adubo hauzik phaw matik jaba security ki oiba section thorang amata lokat palekri state lenga amasum Manipur gi miyamna ngamkhai gi sarukta asigumba makhal gi pamda ba thawdok sing amuhana thawandana ba matik jaba thorang lokhat pegi tangai fadaba lei haina su MLA na makhata na phongdokhi koki khulai paiba kangbu oduna nongmai amasum bom kapsinduna landarak paga loinana miyoi ani pharaga pukhi ba tangkhul khunja dugi maming jingran ningsen kawi nanthok tuna selakna ba maitei nupi aduna itobi kawi hadi mayamna toina hangduna lakpa bio 360 gi coaching karamba matamdagi haugaduina khawrangna ngainariba detail makhad leijari NET 2027 gi biology foundation course sarjayentagi bio 360 NET success center da lakliba june gi first week tagi haujaragani biology gi oina NET ki special center oiriba yamna trusted oiraba bio 360 gi class timing si ayuk amasum numidang wairam base ani thokna tawjagani coaching center sigi oina yam special oiriba feature amana fee tangi habigi awaba leidaroi adomna pamba affordable fee soidan oiragani NCERT based study material regular test series NCERT line by line coverage 9-month foundation course plus 2 months revision course yauna ahenba special features and pigadori ahanba lakpadani hena khudong saba pijagani hauzamak pau phawiro akhoi gi telephone number di 8575587677 ni akhoi gi address na Kaisampat Laimazam Laikai Lane 3 ni Singleba Kwatpa Mafia Sing Khutta Numai Sing Tungadori Numai Singi Saruk Ama Oiriba Laima Singda Singleba Kotlaga Yonbada Tingbina Balatri Nongmai Sing Reserve Forest ki Sarugama Oiriba Laima Singda Miyoi Khutpu Krana Numit Khudingi Singleba Kotpana Maram Oiraga Matam Kharagi Matungda Singasi Tungkibi Yana Lady Imphal East District ki Wakhada Leba Manipur Cultural University Taba Lambigi Awang Thangbanakal Leba Sing Asidagi Miyoi Kyan Numit Khudingi Singleba Kotlaga Yonbada Tingbina Bakanamata Laitrabugumli
Reserve Forest Area की सिंगलेबाक लौथोकपा अमसुंग उवान सिंगबा यानबा यादी हाइबिगी अथिंगबा लेजरगसु मतिक मयाई लेबा मियोय किया अमाना सिंगलेबाक कोटपगी थबासी लेप्तना सथरी मसिदा फॉरेस्ट डिपार्टमेंट की इन्फोर्सिंग एजेंसी सिंगना करिसु तौबा ngamdi मखोइना मफम अदुदा फाबे हेक संगलुबदा एमएलए अमगी टेलीफोन कॉल सोइदना लाकनी अदुगा माकिनि हेरकनी अमरोमदना इसिंग इसाक थुलकपा मतमदा एमएलए खरना अमुक सिंगलेबाक कोटलगा इसिंग थिंगबदा सिजनगी हाइबदना फॉरेस्ट डिपार्टमेंट हेक्तमक थिंगी मसिमगना ताकलिबदी फॉरेस्ट डिपार्टमेंट असिबु मखोई थबक तौबा ngamba खरा अदुगा खरना तौबा ngamdaba लेरी हाइबनी हाई कोर्ट ऑफ मणिपुर कुमजा इंग्लिशिंग अनिगा तरागा निपान की जुलाई कुनगा मंगादा स्टैंडिंग ऑर्डर अमा थोक्तुना स्टेट असिगी मफम अमतर सिंगलेबा कोर्ट पे यारो हेन अथिंगबा थमख्रबनी अदुबु कनागुमा मियोय खरना सिंगलेबा अदुम कोली मतिक मयाय लेरबा लैंगा की असौबा फामथोल पाइबा मियोय सिंगसु हाक्थिंगना सियनाबगी खुदम फंगली हैना रिपोर्ट असिन मखातारी मसक ममिंग ताकथोकनिंगदबा ऑफिशियल अमना फोंगदोरपगी मतुंगिना कनागुमा लनाई ओय ऑर्गेनाइजेशन नत्रगना लैंगा की लोइसंग करिगुम हिरम अमदा सिजननाबा सिंगलेबा कोटपगी मथौ तारबदी फॉरेस्ट अमसुम एनवायरनमेंट की क्लियरेंस लौबा मथौ ताई मदुगी मतुंग तारकपदा ट्रेड कॉमर्स एंड इंडस्ट्री डिपार्टमेंट का मणिपुर माइनर्स एंड मिनरल कंसेशंस रूल की मखादा लिस्ट अमा इनगदबनी अदुबो असुमना अयाब फंगलबा मतमदा लोन याबा मोंगदा लैंगा की बिफम थोकपा फी पीरगा सिंगलेबा कोटपगी थबक सथबे मरु ओइने इसिंग इसाव अमदि मौसागी ओइबा मंगन तखन थौदौ थोलकपा मतमदा मियामगी पुंसी अमस लनथुम कनबदा सिजननाबा सिंगलेबा कोट की हायराबदी मरी लेनबा अथॉरिटी दगी मतौसुम अयाबा हाना लौगदबने स्टेट फोर्सिंग मसागी माफुरुक की मियाम ओनसिलग रूल तौरीबसिसु खनथबगी मतम ओइरे संजोय मणिपुर मिहात मिपुन सथदुना सारांगदुना थोननब सिलिबि इंडिया गवर्नमेंट की तुंगान तुंगानबा पॉलिसी सिंग अमसुम प्रोक्सी वार खुदकत लेपकदबने हाइना लुप मंगाना फोंदोख्रे हिरामसगी मतंग अमुको पल्पम अमवोबा कोहोर अमसुम एमएसएफ की थपुबसिंग यावना ngasi अमुको की ऑफिस ता पावगी मिफम अमा पांगदोख्रे पावगी मिफम अदु अमुको की जनरल सेक्रेटरी संजोय सोरखैबम नाहाय मणिपुर हौजिक थोकलिबा क्राइसिस असिगी मरक्ता ngasisu कामजोंग डिस्ट्रिक्ट की मनुंगसना लैबा वांगली नमली अमदी सोरो खुलगी युमै थाबा मदी मिसम मियाम फादुना पुखिबगी थौंग असि इंडिया गवर्नमेंट की खुद चावना यावरी थौंग असि लुप मंगान अकन ममोंग यानिंदे इंडिया गवर्नमेंट ओहलकलिबा कांखोंग साइब फिबा मसिना माहि मसिंग तंबा याहंद्रे ललोन इतिक लेफले वखल पुनिंगी खुदोंग सादबा क्या थौहनुना मणिपुरबु पुंगमुत मुथना बखोनरे मणिपुरबु माइकई खुदिमोक्ता कांखोंग सहेलगा सुद लेरिब कुकी मिलिटेंट सिंग सिजनदुना जेनोसाइड तौना बखोनाबनी स्टेट फोर्स सिंग मसागी मफरुक की मियाम ओनसिलगा रूल तौरिबा सिसु खनथबगी मतमोइरे कांगलुप अमसुम लाइनिंग की खेनबा थमदना मियाम पुन मणिपुर कन्नना बखोनामिना से हाइखि एमपी बिमोल मियोय खरन युमफम यावदबा मराल सिरकली मे अनीदा अंबान सिंधुना पांगतुखिबा एनआरसी की सेंसिटाइजेशन प्रोग्राम द इनर मणिपुर पार्लियामेंटरी कॉन्स्टिट्यूएंसी की एमएलए डॉक्टर अंगोमसा बिमोल ngang वाफम द मियोय खरन युमफम यावदबा मराल क्या सिरकली हाइना एमपीसीसी की जनरल सेक्रेटरी सु ओइरिबा स्पोक पर्सन सेरम निकेना फोंदोख्री इम्फाल की कांग्रेस बोन पांगथोकपा पावगी मिफम अमदा मागना हाइखि एमपी बिमोल हाइखिबदी कुमजाई निसिंग अमगा समापन की यांखैगा मतुइदा पांगथोकिबा एनआरसी की डॉक्यूमेंट लेती हाइना डायरेक्टोरेट ऑफ सेंसस ऑपरेशन आरटीआई अमगी पखुमदा पिरकले हाइबनी अतोप आरटीआई अमगी पखुमदा रजिस्टर जनरल ऑफ इंडिया ना ममांग सही की मे कुंथ्रा दा फोंदोरपगी मतुगिना मणिपुर कुमजा इंग्लिशिंग अमगा समापन की यांखैगा मतुइदा एनआरसी तौकिदि हाइबनी आरटीआई की पखुम हाइबसी लैंगा की यामना मरु एब डॉक्यूमेंट अमनी कुमजा इंग्लिशिंग अमगा समापन की यांखैगा मतुइदा मणिपुर की ओइना एनआरसी तौकिदि हाइना मरी लेनबा अथॉरिटी ना पखुम पिरकलगा मतौक्रमना सुक्लै लेतबा डॉक्यूमेंट युमफम ओइरगा एनआरसी अपडेट तौगदोरिबनो एमपी बिमोल कुमजा इंग्लिशिंग अमगा समापन की यांखैगा मतुइदा मणिपुर की ओइना एनआरसी अपडेट तौखि नत्रगना तौखिदि हाइबगी वाफम अमता फोंदोखिबा लेथि आरटीआई अनि की पखुमदा युमफम ओइरगा ऑफिशियल डेटा अमता लेथि हाइखिबनी स्टेट पुलिस कमांडो थंबिनबु वखलकली ngamkhai wangmadi ki KNA-B की खुलाई पाइब मिलिटेंट सामरोम एटेक सथरखिबा कामजोंग डिस्ट्रिक्ट की नामली वांगली असंग खुलेन अमदी आलोयो सोरो खुंगंग स्टेट पुलिस अमसुम कमांडो सिंग थंबिनब तंगखुल अजे कतम नाव लोंग तक्सिलकली
lup asina thadorak pa sirol amana hai koki narco terrorist ni state asigi yellow mi sing itat tatan attack sa tharakli ba sigi yenglaga tangai fadan state police amadi commando sing thamduna ngak sen bigi thorang lokhot hanba mathau tai ngasi nongalam dai pung mari rom tabada KNA gi khulai pai pa militant samarom na Myanmar gi international border lanthuk namli wangli asang khulen amasum alloyo khungang attack sathaduna yum kayamar mai thabaga loidana nungmai ron kayamarum kapsilakpadigi mi pairaba nupi angang sing yauna khunja sing asukpo umang na sensinduna lonaki central security forces na ngarang khaktamak laktuna yengsilamlaba matungda ngasi foreign militant sa marom na khungang sing sida attack sa tharakibani khunja sing central force ki maphamda makhata na thajaba leitri khulai matik sana paiba central security force laina ngamkhai wangmadigi foreign militants sing attack sa thaba ngamlibasi militants sing central force na mating pangsilabra habigi singnaba lairi amaromda tangkul naga foothills organization gi central working committee na khudong thiningai oiba khungang singda security gi matik saba section thorang lokhat piu haina ministry of home affairs manipur lenga amadi security agency singi maphamda taksilakpi lup asina thadorak pasiro lamada hai militant sina ngamkai lansilaga khunja sing di attack sa tharakli basi india gi sovereignty territorial integrity amaso national security de singnabani haina lofam thui Indiana lamdam sida sathariba miyot minai kudak te lepkadabani lengak pairiba singna lamdam sida santi purakna ba honagadabani amako India lengang na lamdam sigi miyam na sathariba miyot minai si kudak te lepkadabani lamdam sigi miyam gi mihut oidiba singna su mathau masakhangna lamdam sida tangdu laitaba purakna ba honagadabani haina amuko gi president sorok haibam sanjoina ngasi kwa kaithel da leiba lup asigi office ta pangtokhiba pawgi mifam amada phongdokri amuko kohor MSF poide leimarot maira paibi apunma Manipur amwoba hairiba lup manga sigi oina puna pangthokiba pawgi mifam aduda sanjoy choi khabam na makhata na haikibada India lenga na lamdam sigi miyam na sathariba miyot minesi khangmangambagi wangbada lakli lamdam asigi miyam ngasina kari hayeng na kari thoklagadagi haiba tambangamdaba phibam amada hingli ngasi maksu Kamjong district ki manungsana leiba namli wangli soro amasum asam khulenda etek satakhibadu India lenga ki khut chauna yawi hairidabagi maram laithi India lenga na su militant sing asida khulai training amasum CLP duna lamdam asida problem kya thogali asiguma lamdam asigi miyam na sathariba sarak sahing naibagi thong sing asi khudakta lepadabani lamdam asida thoglibi issuing asiga mari lainana India lenga ki lusing amadi missionary kya unaduna wari sanakraba sunga sipawa thabak to ontokti thawong sing asi akan mamong na kanem tawi Indiana lamdam asigi miyam pumut muthana ba hona riba thawong asi khudakta lepkadabani ngasi lamdam asigi miyam India lenga na sathariba award anagi thawong sing asi mainland India ra sathaba oiram labadi yaram gadra sahi ohum helaglaba lamdam asigi irang loisindana amasum kangkhong sahelaga thamliba asi lamdam asigi miyambu usittabagi amasum karisu laitana khanbagi thongni irang asina maram oiraga education amasum business yauna hiram kya da fail oiri miyamgi pokni wakhal laitadre thoglibi irang singasi India lenga na su amasum nan su group singda mateng pangsinduna state terrorism gi thong yauna proxy war gi thong kya satharibasi khudakta lepkadabani Missing Yamzadaba Lamdam Sigi Miam Satariba Tongsing a si Kang Mungambagi Wang with the lady. Indiana and a si Lamdam Sita Yang Liba Miang si Karam the Yang Libano. Leva Asigueva, Constitution, Supreme Court Amasum, Law and Order Lay Hidabasungasi, Matauta Riva. Manipur told Libira si the Supreme Court Amasum Polamena, Karimat Kang the Udrabra, have a wapam yauna. Lamdam Sigi Miam Hatnava Ayava, Pirabra have a wapam yauna Fondokre. Myanmar की militant सिंगना लमखै लांसिलक्तुना border द लेबा तंखुल नागा village की खुल अहुम attack सथखिबगी थौदो investigation सथगदबनी TAKL ngasi nongalamdai pung mari rom tabad Indo Myanmar border ki Kamjong district ki manungsanba tangkul village ahumda Myanmar base towa KNA gi militant samarom haijilaglaga yumai thaba yaun akan be attack satakhiba dugi matangda transparent oiba mongda investigation sathaduna thaudo adu da kana sina bagi haibadu sabsana khangdokna ba honagadabani border community da victimization ki thawong sing leptana sathariba sida makhatana khangduna laithokloi haina tangkul Aze katam now long TAKL Tadorak Chirola Manas Fondorak. Sholas na makata na haidibana KNA gi militant singaduna Myanmar gi lamkai lana sangshilalaga Kamjong district ki manungsanba namli asang khulen wangli amasum
Saore khulsing asida afaba makhalgi khusu khulaising sizinaduna akan mamong attack tawki yum kaya amana mai thabagi thong satakhiba aduna maram oiraga sahi yamlaba ahalsing yauna nupi angangsing thawai hingnaba khudong thiningai oiraba asukpa jangal chenchinduna khangki yamlaba central security force sing ngarang khaktamak laklamlaga ngasi angan mara foreign militant chamarom na khulsing asi koisinduna attack sa tharakhibani asiguma thong sing asina security force na mafam adura lakhiba adu indigenous civilians singak sena banati kuki narco terrorist ngi movement hena khudong sa nabigi damaktani tangkhul naga community singna central post lerama thajaba singa do loina mangkhri maramaduna lamkhai gi aroiba sarukta laiba khul singa singak nabagi damakta state lenga ki maikei digi manipur state police amasum commando sing khudakta deploy tawbiyu naga singi punsi amasum lam ngak senba haibasida state force khaktamak thajaba thamli loinana mayu maikei thadoktuna lanjena duna jungle da laiba kunja singa sigi safety amasu security gi damak matik saba security pibaga loinana relief ki mateng sing pina basu takshili hari Assam police na mobile tracking sizinaduna Manipuri gi matai manau nongmai hand grenade ka kona na fari Assam police amasum Assam rifles ki apunba combined force ama na mobile tracking sizinaduna Silsar gi Ramnagar mayada leiba Tarapur 6 block ta leiba baragi yumamadigi Manipuri gi matai manau ama nongmai masum explosive ka kona na fari hari thagdo asigi matang da Assam police ki additional ASP crime Rajat Kumar na hakibada accusing adu makoina pairiba mobile phone singadu gi location adu track toraba matungda makoi ene du ngarang numidang fogat pangam kibani Paraba matai manau adu Chuchampur dagini mamingna Laisram Tiken Meitei amasum Monasla sanukawi operation adu security na miyoi ani adu dagi Italy na saba 9mm pistol ama maru manga masum hand grenade ama recover tori local source amagi matung ina matai manau adu na mafam adu da baragi yumda leirakhiba ama makhairom phari mi kung na taba mafam da miyoi ani adu na afaba makal gi khusu khulai amasum explosive ka kona na leiram khibaduna mafam adu gi miyam di hena nungnang pholi Paraba makoi ani edu tungan law na thingkraba lalhauba singa mari leibra haibedu khangdoknaba makhataba investigation gi thabak sathari hari amaromda security force na Chuchampur district santi thamnaba lokolakba khongthang gi manungsan haukiba me mangada Chuchampur district ki henglep police station gi manungsan be henglep sub division gi ainujang village gi nansu group ama oriba UKNA gi lieutenant ama phari mamingna Simon Lang sai kuntra sai kungani thoi kawe hari KNA-B gi maikei digi ngasi Kamjong gi manungsan na thokiba landa adu makoina nati haina singdorakli